Yarba. Ayaki Ming Dr. Soram Gotham, Huzik Indian Medical Association Manipur State Branch ki Secretary oina thau pujabani. Aduga Caesar Academy of Health Sciences ta Assistant Professor in a Community Medicine Department su leijabani. Ngasigi akoina pangthok chariba protest asi matam kuiraba lisang signa doctor amadi healthcare provider singda violence ki thabak kaya amasum chathadana lakpa sije mayamna su hanjan adum pauda tabiraba ngaktani ado handak tasu ikui dana akoi gi handak ki August ki tang nipan gi ahing ga ahingi pung ani ahum swai sida akoi gi Kolkata gi RG Medical College na laibuda aduda akoi gi Dr. Nupi macha ama PG second year tamlibi ama hekta yamna tamthiba mawongda rape tawbiraga adagi maze hatok piramba adugi matangda akoina pendaba phongdok chabani aduda hek tang mapanda magi incident se khangokpadagi West Bengal gi Dr. Mayamna pullaga protest haure adagi Indian Medical Association na adum chathadana haidi protest makhan rally adagi akoigi dharna adagi candle light vigil gumba se tawdana adagi health authority unadana adagi akoigi law enforcement agency sing unadana adum protest se changsan lakpani aduda yamna laibak thiba thodo ama handak adugi incident sigi akoina protest tawringai marak sida ngasai gi hospital sida handaki akoigi leibak asigi yamna chauthokningai oiba numit akoigi Independence Day numit 15 August asigi nungdang sida hairiba medical college asigi doctor singna nungdangda peaceful oiba democratic way the chathaba protest candle light adegi moigi dharna tawjadana leibaduda hekta mi lising rom da thomjalla aga doctor sing adegi protest tawriba te health department ki staff sing bu phu chaiba tawdana tana dana phu dana aduga hospital ju thugai biramba ada sidai sida authority na miyeng changbado yamna seriously lowidre na akoina lowduna Indian Medical Association headquarter dagi ngasigi numit tang 13 ki ayuk pung 3 tagi hayeng tang 35 gi ayuk pung 3 pung 3 gi akoigi health services medical services modern medicine na kon bahai tare allopathy stream gi akoigi different specialties mayamna sigi services mayam je withdraw tawrasi nationwide oina thabak lepaji ana swaina akoina lauthok pirakpadagi akoigi state tasu sigumba crime je adum khara haidi crime haidi doctor gi against the healthcare provider singi against the violence makhan mathen gi violence chathadana lakpani adagi any problem macha ma thok matamda patient leitaba matamda complication thok matamda doctor da healthcare provider da tainaba adagi hospital da tainaba hospital thugai tawba sigumba ji chathadana lai aduga handakki matang sida sigumba je phajana ngakthoknaba amuhanna tawraktanaba akoi sarkar da akoina pamisi yamna akanba aina ma thambiba central gi oiba law ma sembiba aduga akoigi healthcare provider singje sigumba tamthirba thodok je amohanna thengna danaba sigumba je akoigi munna lobiyu khanabiyu policy maker singna adegi law enforcement agency singna akoi jibu ngak senbiyu haibado pukning chingchen nabagi damakta ngasigi akoigi protest je phamjabani ado ngasigi protest aji IMA khatana nate Indian Medical Association amadi Association of Healthcare Providers of India na private hospitals mayam gi achauba association group amalai moina ju yam phajana support tawbi every private hospital all over India se moina ju support tawdana ngasigi numitchida akoigi OPD services routine services si mayam se loina thingba aina changjalli adubu akoina praja mayam gi khallaga emergency services id essential services athu akai gi ade yam seriously naba sing adugi di adum akoina entertain tawjai adugi healthcare service adum provide tawjagani ngasi gi thing is OPD services routine services mayam do thing ba haibani aduna praja mayam na ju akoina praja mayam da akoina haijaning basi hekta akoina ban dawre na hekta
health care service kudimak thingba nate emergency di dum open tawjai praja mayam da su sok tanaba adubu OPD se thingba sina su khara impact se kitang do oresu leiraga akoi gi importance hai tare sigi matters is seriously khanbi yu habdo adu do thamjaning bai damakta sigi protest je pangthok chaban